Hello friends, ngasi aina video asida uchagadoribasi soibumga puklaubiga thongba ama aduga hangamula kanghawni hangamula kanghawse akoi alu sadaba mising adum kanghawai na ngawra kholaga sabadasu yam hawi mayam video asi yengminasi horen hapadaba soibumse hana tingbagi process ni thum khara hapani ising asaba khara himi aduga minute 10 tingaga thamani soibumse sida ngasai soibum chamjagi bodo leijare aduga mai sangadaba machal singna sida leire nga puklaubi leire aduga ngasi enang se khoi iteimna thonggadawni adana mayam sum yengminasi kamai kamai thongba khotba haibadu ꯁꯤ ꯁꯣꯏꯕꯨꯝꯅꯤ ꯁꯣꯏꯕꯨꯝꯁꯤꯗ ꯂꯩꯔꯦ ꯀꯦꯖꯤ ꯃꯈꯥꯏꯃꯨꯛ ꯑꯣꯏꯔꯦ ꯁꯤꯗꯅ ꯄꯨꯛꯂꯥꯎꯕꯤ ꯁꯦꯝꯗꯣꯛꯑ ꯂꯩꯔꯦ ꯆꯅꯝ ꯑꯁꯨꯕ ꯁꯤꯡ ꯑꯁꯨꯕ ꯑꯗꯒꯤ ꯃꯔꯣꯏ ꯃꯔꯥ ꯅꯄꯥꯛꯄꯤ ꯃꯔꯥ ꯑꯁꯨꯕ ꯍꯔꯤꯕꯣꯞ ꯐꯗꯤꯒꯣꯝ ꯑꯂꯨ ꯈꯔ ꯂꯩꯔꯦ ꯑꯗꯒꯤ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯆꯧꯕꯗꯣ ꯁꯤ ꯂꯩꯔꯦ ꯅꯄꯥꯛꯄꯤꯅ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯅꯥꯀꯨꯞꯄꯤ ꯁꯤ ꯂꯩꯔꯦ ꯁꯤ ꯍꯧꯖꯔꯒꯦ ꯈꯔ ꯍꯩꯖꯔꯦ mayam maroi napakpise thadabiba matamda kitang cheksanbiyo thau nung kapanina mai mita soidana chonggani ꯃꯔꯣꯏꯁꯦ ꯈꯔ ꯃꯨꯜꯂꯛꯑꯕꯅꯤꯅ ꯃꯤꯊꯤ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯖꯤꯔꯥ ꯃꯄꯨꯝ ꯈꯔꯒ ꯖꯤꯔꯥ ꯑꯁꯨꯕ ꯈꯔ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯆꯨ ꯈꯔ ꯑꯃ ꯍꯥꯞꯆꯤꯜꯂꯦ maju khá hasil ya. Kalau maju khá hasil ya mau install dari di sana kok. Nah, sini sampai hasil ya, belum hasil lagi. Awal kedua sih, enggak. Alu hasilnya, enggak. Macam kerap saya lagi. Masak lama hati. Kalau sedikit mas di sedikit dalam sepenjara.
ꯑꯁꯨꯕ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯔꯦ ꯌꯥꯝ ꯀꯟꯅ ꯁꯥꯍꯟꯕꯗꯤ ꯁꯤꯒꯨꯝꯕꯗꯤ ꯁꯥꯍꯟꯕꯅꯤꯅ ꯑꯩꯒꯤꯁꯦ ꯑꯂꯨꯁꯦ ꯈꯔ ꯊꯦꯡꯊꯔꯦ ꯑꯩꯅ ꯍꯥꯞꯄꯁꯤ ꯀꯥꯎꯍꯧꯗꯅ ꯉꯥ ꯍꯥꯞꯄ ꯀꯥꯟꯗ ꯑꯗꯨꯝ ꯑꯂꯨꯁꯦ ꯍꯥꯞꯃꯤꯟꯅꯒꯗꯕꯅꯤ ꯄꯨꯟꯅ ꯅꯠꯇ꯭ꯔꯗꯤ ꯃꯨꯟꯕ ꯈꯔ ꯋꯥꯔꯅꯤ ꯑꯩꯒꯤꯁꯦ ꯃꯥꯁꯤ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 35ꯃꯨꯛ ꯁꯣꯏꯕꯨꯝꯗꯤ ꯈꯔ ꯀꯨꯏꯅ ꯃꯨꯟꯒꯟꯗꯕꯅꯤꯅ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ ꯑꯗꯨꯒ ꯃꯍꯤ ꯍꯥꯞꯆꯔꯒꯦ ꯕꯦꯁꯣꯟ ꯈꯔ ꯃꯍꯤ ꯅꯪꯁꯤꯟꯅꯕ ꯈꯔ ꯍꯥꯞꯆꯔꯦ ꯃꯍꯤ ꯍꯥꯞꯆꯤꯜꯂꯒ ꯃꯍꯤ ꯍꯥꯞꯆꯔꯒꯦ ꯏꯁꯤꯡꯁꯤ ꯈꯔ ꯑꯁꯥꯕ ꯑꯣꯏꯅ ꯍꯥꯞꯆꯩ ꯑꯩꯒꯤꯗꯤ ꯍꯔꯤꯕꯣꯞ ꯈꯔ ꯑꯃ ꯍꯥꯞꯆꯔꯒꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯑꯆꯧꯕꯗꯣ ꯈꯔ ꯍꯥꯞꯆꯔꯦ ꯊꯨꯝ ꯍꯥꯞꯆꯤꯟꯖꯔꯒꯦ ꯏꯟꯖꯥꯡꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦ ꯊꯨꯝꯁꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯉꯁꯥꯏ ꯁꯣꯏꯕꯨꯝꯗ ꯇꯣꯠꯄꯗꯁꯨ ꯈꯔ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯁꯤꯅ ꯌꯥꯔꯅꯤ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ ꯍꯪꯒꯥꯝ ꯃꯨꯂꯥꯁꯦ ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯒꯦ ꯁꯣꯏꯕꯨꯝ ꯊꯣꯡꯕ ꯑꯃꯒ ꯑꯗꯣ ꯑꯍꯥꯟꯕ ꯍꯧꯖꯤꯛꯁꯤ ꯁꯦꯝ ꯁꯥꯖꯕ ꯍꯧꯖꯔꯦ ꯑꯂꯨ ꯆꯥꯗꯕꯁꯤꯡꯒꯤꯗꯤ ꯁꯤꯅ ꯑꯗꯨꯝ ꯃꯍꯨꯠ ꯁꯤꯜꯂꯒ ꯀꯥꯡꯍꯧ ꯀꯩꯀꯥ ꯉꯧꯕ ꯈꯣꯠꯄ ꯍꯥꯎꯒꯅꯤ ꯑꯗꯨꯝ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤ ꯉꯁꯥꯏꯒꯤ ꯍꯪꯒꯥꯝ ꯃꯨꯂꯥꯗꯨꯅꯤ ꯍꯪꯒꯥꯝ ꯃꯨꯂꯥ ꯉꯧꯗꯣꯏꯅꯤ ꯁꯤꯗꯩꯁꯤꯗ ꯍꯥꯞꯀꯗꯕ ꯃꯆꯜꯁꯦ ꯍꯋꯥꯏꯊꯔꯥꯛ ꯍꯥꯞꯀꯅꯤ ꯑꯗꯒꯤ ꯅꯥꯀꯨꯞꯄꯤ ꯍꯥꯞꯀꯅꯤ ꯇꯤꯜꯍꯧ ꯍꯥꯞꯀꯅꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯅ ꯐꯗꯤꯒꯣꯝꯗꯤ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯆꯥꯏꯗꯣꯏꯅꯦꯕ ꯑꯩꯅ ꯍꯥꯟꯅ ꯑꯦꯔꯦꯟꯖ ꯇꯧꯖꯕꯅꯤ ꯁꯤꯅ ꯃꯣꯔꯣꯛ ꯇꯦꯛꯄ ꯑꯁꯪꯕꯗ ꯈꯤꯇꯪ ꯆꯥꯎꯕꯗꯣ ꯑꯗꯨꯒꯤꯗꯣ ꯍꯥꯞꯆꯒꯦ ꯁꯤꯅ ꯃꯣꯔꯣꯛꯁꯦ ꯈꯤꯛꯑꯒ ꯍꯥꯞꯆꯒꯦꯅ ꯑꯩ ꯃꯣꯔꯣꯛꯁꯦ ꯈꯤꯛꯑꯒ ꯊꯝꯖꯕꯅꯤ ꯉꯧꯕ ꯍꯧꯖꯔꯒꯦ ꯑꯩꯗꯤ ꯖꯤꯔꯥ ꯍꯥꯟꯅ ꯊꯥꯗꯖꯒꯦ ꯀꯥꯡꯍꯧꯅꯤꯅ ꯖꯤꯔꯥ ꯈꯤꯇꯪ ꯅꯥꯀꯨꯞꯄꯤ ꯊꯥꯗꯔꯒꯦ ꯇꯤꯜꯍꯧ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯒꯦ ꯉꯁꯥꯏꯒꯤ ꯃꯣꯔꯣꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯣ ꯈꯔ ꯕ꯭ꯔꯦꯟ ꯂꯥꯎꯅꯕ ꯇꯧꯖꯕꯅꯤ ꯃꯣꯔꯣꯛ ꯀꯥꯞꯄ ꯍꯥꯞꯄ ꯃꯇꯨꯡꯗ ꯃꯆꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯒꯦ ꯉꯁꯥꯏ ꯖꯤꯔꯥ ꯃꯄꯨꯝ ꯍꯥꯞꯄꯗꯨꯗꯒꯤ ꯑꯁꯨꯕ ꯈꯤꯇꯪ ꯍꯥꯞꯆꯒꯦ ꯁꯤꯅ ꯖꯤꯔꯥ ꯑꯁꯨꯕꯅꯤ ꯉꯁꯥꯏ ꯑꯗꯨꯝ ꯃꯄꯨꯝꯅꯤ ꯐꯗꯤꯒꯣꯝ ꯑꯁꯨꯕ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯤꯟꯖꯒꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯃꯤꯛꯁ ꯄꯥꯎꯗꯔ
ꯃꯆꯜ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯔꯦ ꯑꯣꯠꯁꯦ ꯈꯔꯗꯤ ꯀꯨꯏꯅ ꯆꯪꯒꯅꯤ ꯀꯥꯒꯨꯝꯕ ꯑꯂꯨ ꯄꯥꯝꯗꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯍꯧꯗ ꯌꯥꯝ ꯆꯥꯅꯤꯡꯉꯤꯕ ꯑꯂꯨꯁꯦ ꯍꯛꯆꯥꯡ ꯍꯧꯖꯤꯛꯀꯥꯟꯗ ꯐꯩꯒ ꯐꯠꯇꯦꯒ ꯇꯧꯕꯅꯤꯅ ꯑꯂꯨꯁꯦ ꯀꯌꯥ ꯆꯥꯟꯅꯗ꯭ꯔꯦ ꯔꯨꯇꯤ ꯑꯗꯨꯝ ꯉꯧꯔꯒ ꯆꯥꯕꯤꯔꯁꯨ ꯑꯂꯨꯗꯒꯤ ꯉꯧꯔ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯉꯁꯥꯏꯒꯤ ꯃꯣꯔꯣꯛ ꯇꯦꯛꯄꯗꯣ ꯍꯥꯞꯆꯤꯟꯖꯔꯒꯦ ꯊꯨꯝꯗꯣ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤꯒꯤ ꯎ ꯈꯥꯕꯩꯁꯦ ꯈꯥꯡ ꯃꯈꯣꯟ ꯌꯥꯝ ꯍꯧꯋꯦꯅ ꯑꯩꯅ ꯎ ꯈꯥꯕꯩꯗꯨ ꯑꯣꯠꯆꯕꯅꯤꯀꯣ ꯈꯥꯕꯩ ꯃꯈꯣꯟ ꯌꯥꯝ ꯍꯧꯋꯦꯕ ꯑꯩ ꯉꯥꯏꯍꯥꯛ ꯊꯨꯝ ꯊꯥꯈ꯭ꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯒꯔꯝ ꯃꯁꯥꯂꯥꯁꯦ ꯈꯤꯇꯪ ꯍꯥꯞꯆꯒꯦ ꯌꯥꯝꯗꯤ ꯍꯥꯞꯆꯔꯣꯏ ꯃꯤꯅꯤꯠ 30 ꯑꯗꯨ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯉꯧꯕꯤꯌꯨ ꯈꯔ ꯍꯦꯟꯅ ꯍꯥꯎꯍꯜꯂꯒ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯉꯧꯕꯤꯕꯁꯨ ꯑꯗꯨꯝ ꯌꯥꯒꯅꯤ ꯌꯥꯝꯗ꯭ꯔꯕꯅ ꯃꯤꯅꯤꯠ 10ꯗꯩ ꯇꯥꯕꯤꯒꯅꯨ ꯂꯣꯏꯔꯦ ꯁꯤꯗ ꯍꯥꯞꯆꯔꯒꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯝ ꯆꯥꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯑꯂꯨ ꯌꯥꯝ ꯆꯥꯅꯤꯡꯗꯕ ꯑꯗꯣ ꯏꯁꯥꯅ ꯄꯥꯝꯗꯕꯅꯤꯅ ꯍꯪꯒꯥꯝ ꯃꯨꯂꯥꯁꯤ ꯉꯧꯔꯒ ꯇ꯭ꯔꯥꯏ ꯑꯃꯇ ꯇꯧꯅꯤꯡꯗꯅ ꯉꯧꯁꯤꯟꯅꯁꯨ ꯉꯧꯖꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯤ ꯑꯗꯣ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯑꯃꯇ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯥꯡꯁꯤꯗ ꯑꯩ ꯍꯥꯞꯆꯔꯒꯦ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯆꯥꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯚꯤꯗꯤꯑꯣ ꯃꯈꯜ ꯃꯈꯜ ꯁꯦꯝꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ